वांजिंग तेंथा अमसुंग लिलोंग केंद्रगी मरकी मिखल नवेंबर 8 पांथोकनबा ECI ना मतम लेपख्रे वांजिंग तेंथा अमसुंग लिलोंग केंद्रगी हांगदुना लेरिबा फम्मेनसिनबा मरकी मिखल नवेंबर 8 पांथोकनबा इलेक्शन कमीशन ऑफ इंडिया ना मतम लेपख्रे इलेक्शन कमीशन ऑफ इंडिया ना ngasi थोखिबा सेरोल अमदा नुमित असिदा बिहार की पार्लियामेंट्री कॉन्स्टिट्यूएंसी अमा यावना तोंगान तोंगान बा स्टेट सिंगी असेंबली कॉन्स्टिट्यूएंसी 53 मिखल पांथोकनी मिखल असिगी नोटिफिकेशन अक्टोबर 13 दा थोकनी नॉमिनेशन तौबगी अरोइबा मतमना अक्टोबर 10 ओइगनी स्कूटिनीना अक्टोबर 19 दा तौगनी मिरेपसे लौथोकपगी अरोइबा नुमिना अक्टोबर 19 दा ओइगनी मिखल असि नवेंबर 8 ता पांथोकलगा वोट मसिंग थीबना नवेंबर 10 दा थीगनी हाइरी अदुगा तोप पावमना रेप केस ता चेनावा हौजिक फावबा फाबिद्रे JSC against the rape by Siddiq Ali Sangayumpham Part 1 Puleipopi Salamachada Hokiba Tang Taramathoi 2020 gi Thogdokta Senariba accused MD Siddiq Ali Sayna Kuntha Tret Hariba Myo Yasi ngasi phawba mari lenaba authority Women PS Thawal OC Thawal na phabida duna leibagi matangda maral leiriba myo yasi phabada amadi ain gi oiba serak phanganbada mateng pangbinabagi damak mapungoina All Manipur Muslim Organization Coordinating Committee AMMOCOK gi head office hapta Imphal da satuna ngasi ngasimak aiba serol JSC asina pisinkhre haina JSC asigi convener MD Sabur Khan na thadrok serol amana phongdoroli मरमसिना AMMOCOK गी थौरेन सिंगना कोऑपरेशन पिबिनबा हाइजबगा लोइनाना CSO पुनमक्सु मतेंग पांगबिउ हाइना JSC गी कन्वेनर ना फोंगदोरकली अदुगा तोप पावमना खुराई कोंखाम लेकाइदा युम अमदी दुकान सिदोकपा लेभंद्रबदी खुराई केंद्रगी MLA बॉयकॉट तौरगनी बोर काइन्या खुराई कोंखाम लेकाइदा ngaihakki lamda नियम काइना साजिलंबा युम अमदी दुकान सिंग SDO Imphal East amadi Imphal East District ki SP na lusingba team ama laktuna yum amadi dukan sing adu sidokre yum amadi dukan sing sidokpa adu lekai miyam hauruktuna sidokpa yaroi haina irang haukre yum amadi dukan sing sidokpa si khurai kendra gi MLA na athu matamda lebhangadabani karigumba yum amadi dukan sing si sidokpa lebhandrabadi khurai kendra gi MLA boycott tawragani haina el bor kaina na phongdorogi mahakna makha taraduna mafam asi sahi kayagi mamangdagi leiduna lakhiba mafam amani mafam sing asigi thibam thokpa tek sing su matam chana thiduna lagli laibak asina khudakta laktuna mafam asi lenga ki lamni haiduna sidokpa si laibak thibani pata leiba amadi tax thiriba lam amabu ngammi haibagi matagum khudakta thugai pasi tawbiganu mari lenaba singna thuba matamda miyeng changbiu haiki aduga topa pawmana aimol khul ani gi wathok athu matamda waroisin puraknaba lengangna honabiu मणिपुर द हिंगमिनरिबा फुरुप सिंगी मनुंगदा मसागी चटनबी अमदी टॉप टॉप सक्ता मंगाकना हिंगजरिबा फुरुप अमा हाइबा तारगदी आइमोल फुरुप सु अमनी हाइना लैहौ खुनाई कनबलुपतिल LKKL गी मास मीडिया सेक्रेटरी खेत्रिमेयुम रमेश ना थादरोप सेरोल अमना हाइ सेरोल सिनेमा खा तारदुना खंगौदना हौखिबा तांग कुंतरु की नुमिदांग वाइरमदा तेंगोपल डिस्ट्रिक्ट की मनुंग चनबदा लैरिबा मची पुलिस स्टेशन की मनुंगदा लैरिबा खुल अनि हाइबदी सिंगनुंग हुड अमदी खुनयाई की मरकता हानदगी से नदुना लाकपा लंपाक अमगी मतंगदा खना चेनबा थौदो अमा थोकतुना मिसी मिना अमदी असोपन क्या याउखि थौदो असि आमा लाइबक थिबा थौदो अमनी हाइना लैहौ खुनाई कनबा लुपतिन LKKL गी माइकैदगी फोंगदोरलै खुल अमगा चयनबा लेकाय अमगा मुक्नबा हाइबसी मणिपुर ददी अनौबा अमा नत्रे यानदबा अमदी चयनरिबा वाफम असि पुक्चेल सेंगना फमिनदुना संगदाइनबा होनबगी महुत्ता लेंगाकनसु येंगदुना लैथोकपा यावदबा नत्ते हौजिक फावबा लेंगाकना पुक्चेल सेंगना संगदाइनबा पुरकपगी ममी ताबा उदे मसिदी खुल अनिमकी लुसिंगबसिंग लेंगाकी लुसिंगबसिंग अमदी मणिपुर की सिविल सोसाइटी ऑर्गेनाइजेशन CSO ना पुन्ना फमिनरगा वाखल तामिनबा अमा चंगी नत्रबदी वाथोक असिगी वारोइसिन पुरकपा ngamloi वाथोक अमा हेक थोलकपगा यामना ngana अथु मतमदा लोसिनबगी हैनबी थमलबदी पामदबा थौदोक थोकपगी चांग यामना हंथगनी पामदबा थौदोक हाइबसी कुइथरकलबा इशू खक्तदा ओइगली मणिपुर की तोंगान तोंगान बलुपसिंगना थमनखिबा वाफमसिंगदगी खंगबा ngamba वाफमदी थौदो असिगी मरुमदा पॉलिटिकल गी अचौबा खुद अमा यावबरा हाइबसिनी मधु ओइरंबा तारबदी यामना लाइबक थीबा तुकत चनिंगाई ओइबा थौदो अमनी हाइना LKKL ना लौजै आइगी मीगी हाइबा खुबा पॉलिटिकल की मरुमदा मरा लेजद्रबा थौमी सिंगदा अवाबा ताहनबगी थौदौनी अदुगुम्बा पॉलिटिक्स अदुदी मीनसु यारोइदबा अमदी लाइनसु यारोइदबा यामना फत्रबा लमजत अमनी मदुदी अचौबा पारा अमा मणिपुर मियामना तंबीबा मथौ ताई LKKL ना थमजनिंगबा वाफमदी खुल अनिमकी मियाम पुनिंग फाथना लेबिनबा अपील तौजरी सिबदा पुबसु याररोइदबा लमगी वाहुदा असुक तमथीना येंगथीनबा हाइबसी अफबा खुदम नत्ते नुक्सिख्रबा इगी मरी इमा इपा इसिल इनावबु इखेंग ताहलगा लोसिनबा हाइबसी याम तौहैदबा थबकनी
ꯈꯨꯜ ꯑꯅꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ CSOꯁꯤꯡꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯁꯪꯇꯥꯏꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯔꯁꯤ꯫ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯇꯉꯥꯏꯐꯗꯕ ꯑꯍꯥꯟꯕꯗ ꯄꯥꯏꯈꯠꯀꯗꯕ ꯊꯕꯛ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕꯤꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕ ꯑꯃ ꯁꯤꯅ ꯂꯩꯔꯝꯂꯦ꯫ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯏꯝꯐꯥꯜ ꯄꯨꯂꯤꯁꯀꯤ ꯃꯅꯨꯡ ꯆꯟꯕ ꯀ꯭ꯋꯥꯀꯩꯊꯦꯜ ꯁꯣꯏꯕꯝ ꯂꯩꯀꯥꯏꯒꯤ ꯗ꯭ꯔꯦꯟ ꯑꯃꯗ ꯃꯤꯑꯣꯏ ꯑꯃ ꯁꯤꯔꯒ ꯂꯩꯔꯝꯂꯦ꯫ ꯁꯤꯔꯝꯈꯤꯕ ꯑꯗꯨ ꯑꯦꯂꯥꯡꯕꯝ ꯁꯨꯙꯤꯔ ꯆꯍꯤ 50 ꯑꯄꯣꯛꯄ ꯃꯪꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯈꯥꯝ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯃꯍꯥꯛ ꯊꯥ ꯑꯁꯤꯒꯤ 19 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯒ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯔꯤꯝꯁꯀꯤ ꯃꯣꯛꯇ ꯊꯝꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯒ ꯃꯈꯥ ꯇꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯒꯨꯖꯔꯥꯠꯇ ꯃꯊꯣꯜ 3ꯒꯤ ꯕꯤꯜꯗꯤꯡ ꯅꯤꯡꯈꯥꯏꯕꯗ ꯃꯤꯑꯣꯏ 3 ꯁꯤꯔꯦ, 2ꯅ ꯁꯣꯛꯂꯦ꯫ ꯒꯨꯖꯔꯥꯠꯀꯤ ꯕꯗꯣꯗꯔꯥꯗ ꯃꯊꯣꯜ 3ꯒꯤ ꯕꯤꯜꯗꯤꯡ ꯑꯃ ꯅꯤꯡꯈꯥꯏꯕꯗ ꯃꯤꯑꯣꯏ 3 ꯁꯤꯔꯦ, 2ꯅ ꯁꯣꯛꯂꯦ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯕꯗꯣꯗꯔꯥꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯤꯡꯈꯥꯏꯕꯗ ꯃꯤ ꯁꯤꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡꯗ ꯁꯔꯀꯥꯔꯅ ꯄꯤꯕ ꯌꯥꯕ ꯃꯇꯦꯡ ꯄꯤꯒꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯌꯨꯝꯕꯨ ꯐꯥꯔꯦ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯦꯛꯇꯤꯚ ꯀꯦꯁ ꯍꯦꯟꯒꯠꯂꯛꯀꯗ꯭ꯔꯥ ꯃꯤꯄꯥꯏꯅꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ COVID-19ꯒꯤ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤ ꯃꯤꯔꯥꯏꯅꯕꯒꯨꯝ ꯇꯧꯕ ꯎꯔꯛꯂꯦ꯫ ꯑꯟꯂꯣꯛ 4 ꯍꯦꯛ ꯆꯠꯅꯕ ꯍꯧꯕꯗꯒꯤ ꯃꯤ ꯑꯌꯥꯝꯕ ꯃꯄꯥꯟ ꯊꯣꯛꯅꯔꯛꯄꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯔꯕ ꯑꯄꯨꯟꯕ ꯀꯦꯁ ꯃꯁꯤꯡ 10,938 ꯁꯨꯔꯦ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯖꯦꯅꯔꯦꯜ ꯄꯣꯄꯨꯂꯦꯁꯟꯗꯒꯤ 9,998 ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜ ꯃꯁꯤꯡꯅ 2,290 ꯌꯥꯎꯔꯤ꯫ ꯂꯥꯏꯆꯠ ꯑꯁꯤ ꯅꯥꯔꯝꯕꯗꯒꯤ ꯐꯒꯠꯂꯛꯄꯒꯤ ꯀꯦꯁ ꯃꯁꯤꯡꯅ 8,992 ꯌꯧꯔꯦ꯫ ꯐꯒꯠꯂꯛꯄꯁꯤꯡꯒꯤ ꯃꯅꯨꯡꯗ ꯖꯦꯅꯔꯦल ꯄꯣꯄꯨꯂꯦꯁꯟꯗꯒꯤ 6,238 ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜ ꯃꯁꯤꯡ 1,495ꯅꯤ꯫ ꯂꯩꯅꯥ ꯑꯁꯤꯒꯤ ꯐꯒꯠꯂꯛꯄꯒꯤ ꯆꯥꯡ ꯆꯥꯗ 63.19ꯅꯤ ꯍꯥꯏ꯫ ꯉꯔꯥꯡ ꯐꯥꯎꯕꯗ ꯅꯧꯅ ꯊꯦꯡꯅꯈꯤꯕ ꯀꯦꯁ 169 ꯑꯁꯤ ꯊꯥꯔꯒ ꯍꯧꯖꯤꯛ ꯑꯦꯛꯇꯤꯚ ꯀꯦꯁꯇ ꯃꯤꯑꯣꯏ 2,938 ꯑꯣꯏꯔꯤ꯫ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯦꯛꯇꯤꯚ ꯀꯦꯁ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯀꯦꯁ ꯑꯁꯤꯅ ꯁꯦꯟꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡꯅ 63 ꯁꯨꯈ꯭ꯔꯦ꯫ COVID-19ꯒꯤ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤꯅ ꯃꯤ 63 ꯁꯤꯔꯕ ꯐꯥꯎꯕꯗ ꯊꯧꯁꯥꯅꯗꯕ ꯄꯨꯛꯅꯤꯡꯗꯗꯤ ꯃꯤꯄꯥꯏꯕ ꯐꯥꯎꯅꯔꯕꯁꯨ ꯃꯤꯄꯥꯏꯕꯗꯤ ꯀꯌꯥ ꯎꯔꯛꯇ꯭ꯔꯦ꯫ ꯍꯌꯦꯡꯗꯒꯤ ꯑꯃꯨꯛ COVID-19ꯒꯤ ꯑꯅꯧꯕ ꯆꯠꯅꯀꯥꯡꯂꯣꯟ ꯑꯃ ꯂꯥꯎꯊꯣꯔꯛꯂꯒꯅꯤ꯫ ꯑꯅꯧꯕ ꯆꯠꯅꯀꯥꯡꯂꯣꯟ ꯑꯃ ꯂꯥꯎꯊꯣꯔꯛꯄ ꯑꯁꯤꯗ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯗꯨꯀꯥꯟ ꯍꯥꯡꯍꯟꯕ ꯌꯥꯕ ꯌꯥꯎꯅ ꯑꯇꯩ ꯍꯤꯔꯝ ꯈꯔꯗ ꯀꯣꯝꯊꯣꯔꯛꯂꯤꯕ ꯑꯁꯤ ꯑꯁꯨꯝ ꯆꯠꯅꯕ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔꯗ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯒꯤ ꯃꯁꯤꯡ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯄ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯆꯥꯡꯁꯨ ꯈꯪꯋꯥꯡ ꯋꯥꯡꯈꯠꯂꯛꯄ ꯌꯥꯏ꯫ ꯑꯗꯨꯅ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕꯒꯤꯗꯃꯛ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯃꯨꯛꯇꯪ ꯇꯣꯇꯦꯜ ꯂꯣꯛꯗꯥꯎꯟ ꯊꯝꯗꯨꯅ ꯃꯤ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯍꯟꯗꯅ ꯊꯝꯂꯒ ꯑꯃꯨꯛꯇꯪ ꯌꯦꯡꯕ ꯑꯃ ꯃꯊꯧ ꯇꯥꯏ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗꯤ ꯅꯥꯔꯒ ꯅꯥꯖꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟ ꯏꯄꯥꯟ ꯄꯪꯊꯣꯛꯇ ꯊꯣꯛꯅꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯃꯈꯣꯏꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯀꯤ ꯃꯊꯧꯅꯤ꯫ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯩꯉꯥꯛ ꯄꯨꯟꯅ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯗꯨꯅ ꯆꯠꯃꯤꯟꯅꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯍꯥꯏꯅꯤꯡꯏ꯫ ꯑꯔꯣꯏꯕꯗ ꯄꯥꯎ ꯄꯤꯂꯥꯏ ꯅ꯭ꯌꯨꯁ ꯔꯤꯗꯔꯒꯤ ꯚꯤꯗꯤꯑꯣꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫